Lengang Tamliba Timbaki Wangwada Central Forest Division Gi Nongmaiching Range Ki Manung Sanba Nongmaiching Reserve Forest Ki Irinbum Block Ki Containment Number 7 Sing Saibi Mathak Haina Su Khangnari From Asida Ani Wangwada Mioi Kharana Sajinlamba Yung Kuma Thorom Ngarang Forest Department Ki staff Sing Na Shidokhre Loina Mai Thadro Mangan Khre Hin Range Asida Tha Asi Kunda Forest Ki staff Amasung Police Ki Apunba Kangbu Amana Chijin Humjabagi Thabak Chathabada Ani Wangwada Sa Hatpa Mioi Manga Makoina Shinaramba Nongmai Amasung Atai Polom Kaya Loina Fagat Khaba Matung Ngarang Amuk Central Forest Division Ki DFO Gi Sa Supuriba Conservator of Forest Ake Amadina Lusingba Central Forest Division Gi Makhada Leiba Range 4 Gi Range Staff Sing Amasung Sanjenbam Police Outpost Ki Apunba Team Amana Singsang Pareng Aduda Chinbagi Thabak Chathabada Hairiba Zum Sing Adu Sajinlamba Thengnakhibani Hairi Yum Sing Adu Khara Amana Mai Thadokhre Khara Amana Shidokhre Mangan Khre Hairi Hiramadu Mai Leyana Conservator of Forest Ake Amarjina Phongdokhibi Matung Inadi Athingma Thamleba Pham Asida Sajinlamliba Yum Sing Asi Khara Amadi Shidokhre Adu Khara Amana Mai Thadokle Dokliba Yum Sing Asi Kariguma Mai Tharu Matamda Reserve Forest Ki Area Singda Sandorakpa Yabagi Singnaba Leibidagi Mai Thakidabani Reserve Forest Ki Area Singda Inkhol Koiba Sa Tanba Lam Khopsinba Lan Mai Thabana Singba Thabak Sing Lepiu Haina Sumang Appeal Tawkhi Karigumba Hairiba Athingba Sing Asi Wangwa Thabak Toromba Tholabadi Angi Matung Ina Sab Sab Serak Pigani Haina Su Haiki Mahangna Makhatan Haiki Nongmaiching Reserve Forest Ki Manungda Mioi Kharana Lam Khopsinba Amasung Lam Yonabagi Thabak Kya Sathawe Haibasu Khangba Ngamle Makhoi Sing Adu Indian Forensic Act 1927 Gi Section 26 Ki Makhada Dandi Phangani Haina Su Mahangna Appeal Tawkhi Koi Nahan Koi Gi Range Officer Nongmaiching na Luchingna Kanda Koi Gi Operation Haitare Search Operation Chathagi Baduda Akoina Uzarakpa Sang Khara Laihawe na Tajabadagi Akoina Ngasi Central Forest Division Gi Range Mari Makki Staff Sing Punjalaga Aduga Koi Sanjenbam Gi Police Outpost Am Lairisi Mogi Staff Singa Loina na Ngasi Si Koi Sang Singsi Lokhupagi Koi Drive Ama Chathajabani Sangje Koina Khara Amadi Koina Ngasai Mafam Jida Muhana Laktana Bahidana Mai Tharaga Disposed Away Khara Mana Koi Forest Mai Salakani Haitana Pakatana Koi Karamadi Adum Koi dismantle Tauraga Loktoga Tamame Haizaning Madi Masigi Kudum Savasi Lozaraga Koi Asigumba Koi Palm Tauba Degi Satanba Natraga any Koi encroach Togani Kun Lingani Koi Nongmaiching Reserve Forest Ki Manung Sida Sangbira Pase Masi Topiu Karigumba Mathangda Sang Saramba Natraga Sangje Sarakanda Koigi Hojikokta Lokoktana Lairambase Sisi Tinglazaragadi Akoi Aingu Oiba Mating Logzaraga Court Ki Mating Logzaraga Koi Soidana Ahakpa Chairak Pinaba Onazagani Habido Ngasi Thamjage Nongmaiching Reserve Forest Ki Manung Sida Akoina Sum Tajabada Lamji Mi Amana Amada Yuanba Aduga Matang Yona Kitana Adugumba Mayam Tinglazai Aduga Inkol Koiramba Adumaina Yola Matunda Reserve Forest Natraga Ching Lam Yonba Labor Tobuse Masi Yadavani Masai Yoliba Midu the Su title later Vanina Masi Sarkagi property ni national property ni Aduna Sarkagi property or riba public property or ribase Yonba Yade Aduna Atopa Koigi Myoisingna Karigumba Mi Kharana Lam Yonge Inkol Koyu Ching Mataktani Koigi Nongmaiching Baroni Singdani Kana Haiba Adumba Yaura Gadi Madu Towiganu Karigumba Inkol Koiba Degi Low Unachingba Tauramagadi Madu Indian Forest Act 1927 Section 26 Ki Makhada Dandi Phangani Habido